अहानबदा मूवीज रिवील मणिपुर ना मयामबु तरामना ओक्सबगा लोइनना इकोकनोना खुरुमजरी ngasisu मूवीज रिवील मणिपुर ना कॉमेडी डार्क कॉमेडी कैटेगरी मनुंग चनबा हॉलीवुड मूवी अमा पुदुना लाक्सरी मूवी असिगी ममिंगना द डिक्टेटर हाइरिबा मूवी असी IMDb गी रेटिंग द 10 गी मनुंग द 6.4 फंखी रोटन टोमेटोस तना 57% मेटाक्रिटिक तना 58% फंगदुना ngasi फावबा ममिंग चटलबा मूवी अमा हाइबदु ओइदुना लैरी मूवी असिदा मरुओइबा सक्तम लांगलिबा सिंगदी जनरल अलादीन गी सक्तम दा सासा बैरन कोहेन जोई गी सक्तम दना एना फेरिस अंकल तमिर गी सक्तम दना बेन किंग्सले नदाल गी सक्तम दना जेसन मैन जोकस असिना सिंगबनी मूवी असी कॉमेडी कैटेगरी मनुंग चनबना मयामदा हेना नुंगाइबा पीनबगीदमक ऑडियो विजुअल पुन्ना येंगबियु हाइना मूवीज रिवील मणिपुर गी माइकैदगी मयामदा नोलुकना निंगसिंगजरी फिल्म असी हौद्रिङै ममांगदा मयामदा कानबा याबा अमता शेयर तौजरमगे खुराई थौदाम लेकाई इम्फाल ईस्ट लेबा ममिस किचन ना मखल मथेलगी ओइबा चानबा आइटम कया अमा फंगहले मखोइदा फंगलिबा आइटम सिंग असी अदुकी मतिक महाउ लै मखोइदा फंगलिबा चानबा आइटम सिंग असी खरदा पल्लबदा चिकन गी आइटम सिंग गी मनुंग चना चिकन पांगनम चिकन चौ चिली चिकन ड्राई ग्रेवी होल चिकन करी असिना चिंगबा मयाम अमा फंगख्रे चानबा पोक आइटम सिंगदसु हाइरिबा चिकन आइटम सिंगा सब मानबा सिंग लोइना फंगबिगनी मसिदसु नतना लंच आइटम सिंगा चिकन थाली पोक थाली ना चिंगबा ब्लैक राइस खेर मिक्स फ्रूट सलाद ना चिंगबा मयाम अमा फंगबिगनी मखोइदा फंगलिबा सिंग असिदा आइगी ख्वाइदगी पामजबदी मखोइगी चिकन पांगनम सिनी ममिस चिकन दा होम डिलीवरी अमदी टेक अवे सर्विस की खुदोंग चाबसु लैदुना बर्थडे मी पुनबा सक्सा हजानबा सिंगी कैटरिंग सर्विस की ऑर्डर तौबिबसु यागनी अमसुंग मखोइगी इंस्टाग्राम की पेज अदु डिस्क्रिप्शन दा लिंक ओइना हापसरे फॉलो तौसिनबियु अमसुंग 5k फॉलोअर्स योगबा मतमदा गिव अवे सु लैगनी अमुक हेन नुंगारिबदी अदोमना चैनल असिगी मिंग सिजिनदुना ऑर्डर तौबिबा मतमदा 5% की डिस्काउंट सु लैगनी अदुगा मंडे खुदिंगी होम डिलीवरी सर्विस फ्री ओइगनी हौजिक मूवी असी हौजरगे मयाम मिट नाकोंग सिंगना तामिनरसी मूवी असिगी हौरपदा न्यूज़ चैनल अमदा पाव फोंगलमी मदुदी वर्ल्ड की कम्युनिटी अमसुंग हाइबदा सुंगता तादबा नॉर्थ अफ्रीका नेशन अमु ओइरिबा वादिया की मरक्ता मुक्नबा हेंगलकले मुक्नबा हेंगलकपा असिगी मरमदी यूनाइटेड नेशन की वेपन इंस्पेक्टर हाइबदी UN पृथ्वी सिंगदा लैरिबा खुसु खुलाई सिंग येंगसनबा लैरिबा म्यूसिंग अमुक हन वादियन लीडर एडमिरल जनरल अलादीन ना महाकी कंट्री वादिया दा चंगहलमदे पाव अदुदा हंगलमी जनरल अलादीन सी कनानो हाइना वादियन प्रोपेगेंडा की मतुंगिना हफाज अलादीन सी 1973 दा पोअमी अलादीन की ममा दो महाक पोकपदा सिखिबना मरम ओइरगा ममा मसक खंगलमदे जनरल अलादीन सी यामना साथीबा डिक्टेटर कोलोनेल अलादीन की अमत ngairaba मसानी थोइदोक हेंदोना फजरबा मकोइगी दमक खंगनरिबा जनरल अलादीन सी नुपी गार्ड कुंथ्रा ना ngak sheli मखोइ सिंग अदो महांगना लोइना वर्जिन ओहेलमी जनरल अलादीन सही 3 सुरकपदा पावर पासिलमी महाग असी पृथ्वीदा ख्वाइदगी साथीबो ओइरमबा याय हाइबसिनी इंटरव्यू अमदा इंटरव्यूअर दुना जनरल अलादीन दा हंगलमी नाहक न्यूक्लियर वेपन लैब्रा हाइना मदुदा अलादीन नोलक्तुना क्वेश्चन अदु करिनो हाइना इंटरव्यूअर दुदा हंगजलमी अमुकसु इंटरव्यूअर दुना नाहकी न्यूक्लियर वेपन लैब्रा हंगलमी अलादीन सॉरी आई नंगना हाइदु ताद्रे हाइरमी इंटरव्यूअर दुना अमुक नाहक न्यूक्लियर वेपन सेमगत्प्रा हाइ अलादीन अहाक असेंबै ताद्रे नंगना हाइरिदो मदुदा इंटरव्यूअर ना क्वेश्चन अमो ओइना हंगलगे हाइरमी जनरल अलादीन ओ हौजिकता नंगना हाइरिदो तारे हाइखी थाउगी पोथों मरांग काइना लैबा महाकी लमनी जनरल अलादीन सिंजबा ओलंपिक गेम्स ता न्यू वर्ल्ड रिकॉर्ड का लोइना महाना गोल्ड मेडल 13 फंगलमी ओलंपिक गेम्स सिंग अदु महाना तौनिंगबा सेमनिंगबा रूल सिंग सेमलगा सानाबो ओइरमी अलादीन सी लाइक लाइसु हैतबा केम खंगदबा मी अमनिसु हाइना मयामना हाइनै माकी वादियन इंग्लिश डिक्शनरी दा महाना वादियन वहाई चहुमलोम अलादीन दा ओंथोकलमी वहाई सिंग ओंथोक ओंजिन की मनुंग चना पॉजिटिव अमसुंग नेगेटिव वहाई अनिसी अलादीन हाइबा वहाई दा महाना ओंथोकलमखी मसीना मियोय किया दा समम नहलमी डॉक्टर अमना पेशेंट दा हाइरमी नाहक अलादीन न्यूज़ पाम्ब्रा नत्रगा अलादीन न्यूज़ ओइना पाम्ब्रा हंगलमी पेशेंट दुना समम नना अलादीन न्यूज़ खलमी डॉक्टर दुना पेशेंट दा नाहक HIV अलादीन ओइरे हाइरमी पेशेंट दु नोक्सी कदाई कपसी कदाई समम नरमी मतंग सिदा लैरिबो वफमदी पॉजिटिव अमदी नेगेटिव हाइरिबो वहाई अनिसी
ꯑꯂꯥꯗꯤꯟ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗ ꯑꯣꯟꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯛꯇꯔꯗꯨꯅ HIV ꯑꯂꯥꯗꯤꯟ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ HIV ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤꯔꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯆꯃꯝꯅꯍꯜꯂꯝꯃꯤ꯫ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯂꯥꯗꯤꯟꯅ ꯉꯁꯤ ꯅꯦꯁꯟꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯋꯥ ꯉꯥꯡꯅꯕ ꯊꯣꯛꯂꯛꯄꯗ ꯋꯥꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯂꯥꯗꯤꯟ ꯑꯂꯥꯗꯤꯟ ꯍꯥꯏꯔꯗꯨꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ꯫ ꯖꯦꯅꯦꯔꯦꯜ ꯑꯂꯥꯗꯤꯟꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯅ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯅꯦꯁꯟꯁꯤꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯩꯒꯗꯕꯅꯤ" ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯃꯌꯥ ꯍꯤꯒꯠꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯊꯥ 2ꯗ ꯉꯥꯏꯔꯦ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯔꯥꯅꯤꯌꯝ ꯁꯤꯖꯤꯟꯅꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯥꯕ ꯂꯣꯏꯒꯗꯕꯗꯨ꯫ ꯑꯂꯥꯗꯤꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯔꯥꯅꯤꯌꯝꯅ ꯁꯥꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ꯑꯃꯗꯤ ꯀ꯭ꯂꯤꯟ ꯏꯅꯔꯖꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯂꯥꯗꯤꯟꯅ ꯃꯌꯥꯝꯗ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯝꯃꯤ, "ꯋꯥꯗꯤꯌꯥꯒꯤ ꯍꯨꯏ ꯑꯉꯥꯎꯕꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ"꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯎꯔꯤ ꯑꯩꯈꯣꯏꯅ ꯖꯦꯅꯦꯔꯦꯜ ꯑꯂꯥꯗꯤꯟꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯂꯥꯗꯤꯟ ꯗꯦꯖꯥꯔꯠꯇ ꯂꯩꯕ ꯁꯦꯀ꯭ꯔꯦꯠ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯅꯦꯔꯦꯜ ꯑꯂꯥꯗꯤꯟꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯂꯥꯗꯤꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯝꯃ ꯅꯥꯝꯃ ꯊꯥꯡꯒꯠꯇꯨꯅ ꯁꯦꯒ꯭ꯔꯥꯛ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ ꯑꯂꯥꯗꯤꯟꯒ ꯅꯛꯅꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯇꯃꯤꯔꯗ꯫ ꯑꯂꯥꯗꯤꯟꯅ ꯑꯪꯀꯜ ꯇꯃꯤꯔꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯗꯨ ꯎꯠꯂꯣ, ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯀꯦꯠ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ, "ꯃꯁꯤꯕꯨ ꯑꯩꯒꯤ ꯋꯦꯄꯟꯂꯥ? ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯄꯥꯏꯅꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯣꯛꯇꯕꯤ ꯑꯣꯏꯍꯟꯕꯒꯤ ꯃꯀꯣꯛꯇꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯅꯥꯗꯥꯜ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅ, "ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ, ꯅꯥꯗꯥꯜꯗꯨꯗꯤ ꯅꯍꯥꯛꯅ ꯂꯣꯏꯁꯟꯈ꯭ꯔꯗꯨꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯁꯤꯟ ꯑꯁꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯥꯗꯥꯜꯅ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯂꯥꯗꯤꯟꯗ, "ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯁꯥꯕ ꯂꯣꯏꯒꯗꯕ ꯊꯥ ꯑꯃꯇ ꯉꯥꯏꯔꯦ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯃꯤꯁꯥꯏꯜ ꯑꯁꯤ ꯇꯦꯁ ꯇꯧꯔꯒꯅꯤ" ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯃꯤꯁꯥꯏꯜ ꯑꯗꯨ ꯌꯦꯡꯍꯜꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ, "ꯃꯤꯁꯥꯏꯜꯒꯤ ꯃꯇꯣꯟ ꯑꯁꯤ ꯌꯥꯝꯅ ꯔꯥꯎꯟꯗ ꯑꯣꯏꯃꯟꯈ꯭ꯔꯦ, ꯇꯨꯝꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯔꯥꯎꯟꯗ ꯑꯣꯏꯕꯁꯤꯗꯤ ꯌꯦꯡꯕꯗ ꯀꯤꯗꯦ, ꯇꯨꯝꯕꯗꯤ ꯀꯤꯅꯤ꯫ ꯅꯪꯒꯤ ꯃꯤꯁꯥꯏꯜꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯥꯒꯤ ꯇꯥꯔꯒ ꯇꯣꯛꯂꯅꯤ" ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯥꯗꯥꯜꯅ, "ꯅꯠꯇꯦ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ, ꯃꯤꯁꯥꯏꯜ ꯃꯇꯣꯟꯒꯤ ꯁꯦꯞꯀ ꯑꯦꯔꯣꯗꯥꯏꯅꯥꯃꯤꯛꯀ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯗꯦ꯫ ꯌꯦꯛꯅꯕꯗ ꯍꯦꯟꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ꯫ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ, ꯅꯪꯒꯤ ꯄꯥꯝꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯥꯔꯇꯨꯟꯒꯤ ꯁꯤꯅꯦꯃꯥꯗꯒꯤ ꯂꯧꯊꯣꯛꯄ ꯃꯥꯜꯂꯤ" ꯍꯥꯏꯅ ꯅꯥꯗꯥꯜꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯔꯤꯁꯔꯆ ꯐꯤꯂꯝ ꯉꯥꯛꯇꯅꯤ" ꯍꯥꯏꯅ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯌꯥꯎꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯃꯃꯥꯏ ꯀꯥꯊꯦꯛꯂꯕ ꯃꯁꯛ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯈꯠꯈꯤꯕꯗꯨ ꯎꯔꯛꯀꯅꯤ ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯅꯥꯗꯥꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯥꯗꯥꯜꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯉꯥꯅꯨ ꯑꯃ ꯌꯥꯎꯕ꯭ꯔꯥ? ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯉꯥꯅꯨꯗꯨꯒꯤ ꯃꯆꯤꯜꯗꯨ ꯃꯀꯣꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ? ꯑꯗꯨꯒ ꯉꯥꯅꯨꯗꯨꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯣꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯂꯤꯕ ꯃꯆꯤꯜ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯄꯨꯁꯜꯂꯛꯄ꯭ꯔꯥ?" ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯂꯥꯗꯤꯟꯅ, "ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯎꯏ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯗꯥꯜꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ 100% ꯁꯣꯏꯗ꯭ꯔꯦ ꯅꯍꯥꯛ ꯀꯥꯔꯇꯨꯟ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ"꯫ ꯑꯂꯥꯗꯤꯟꯅ ꯅꯥꯗꯥꯜꯗ, "ꯃꯍꯥꯛ ꯑꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ, ꯑꯗꯨꯒ ꯕꯣꯝ ꯑꯁꯤ ꯏꯖꯔꯦꯜꯗꯒꯤ ꯍꯟꯗꯣꯔꯛꯇꯨꯅ ꯋꯥꯗꯤꯌꯥꯗ ꯇꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ" ꯍꯥꯏꯅ ꯅꯥꯗꯥꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯗꯥꯜꯅ ꯍꯥꯏꯔꯝꯃꯤ, "ꯃꯤꯁꯥꯏꯜ ꯑꯁꯤ ꯋꯥꯗꯤꯌꯥꯗꯒꯤ ꯀꯥꯞꯈꯠꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯔꯅꯤ" ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯁꯦꯡꯕꯒꯤꯗꯤ ꯃꯤꯁꯥꯏꯜ ꯑꯁꯤ ꯋꯥꯗꯤꯌꯥꯗꯒꯤ ꯀꯥꯞꯈꯠꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯗ ꯇꯥꯁꯤꯟꯗꯨꯅ ꯏꯖꯔꯦꯜꯗꯒꯤ ꯑꯃꯨꯛ ꯃꯤꯁꯥꯏꯜ ꯑꯗꯨ ꯍꯟꯗꯣꯔꯛꯇꯨꯅ ꯋꯥꯗꯤꯌꯥꯗ ꯇꯥꯁꯤꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯕꯣꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯣꯈꯥꯏꯔꯛꯀꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯥꯗꯥꯜꯅ, "ꯃꯤꯁꯥꯏꯜꯒꯤ ꯃꯇꯣꯟ ꯑꯁꯤ ꯈꯤꯇꯪ ꯇꯨꯝꯍꯟꯕꯗꯤ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯇꯧꯔꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ, "ꯐꯔꯦ, ꯌꯥꯅꯗꯕꯁꯤꯗ ꯌꯥꯅꯔꯁꯤ" ꯍꯥꯏꯔꯗꯨꯅ ꯂꯣꯏꯁꯟꯕ ꯂꯣꯏꯁꯟꯗꯕꯗꯤ ꯈꯪꯗꯦ, ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ "ꯅꯥꯗꯥꯜꯕꯨ ꯂꯣꯏꯁꯟꯈ꯭ꯔꯣ" ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯂꯩꯔꯝꯂꯤꯕ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯑꯂꯥꯗꯤꯟꯗ "ꯅꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕ?" ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ, "ꯑꯩ ꯅꯤꯡꯁꯤꯡꯂꯤ, ꯅꯪ ꯀꯩ ꯑꯣꯏꯗꯅ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯍꯪꯂꯛꯏꯅꯣ? ꯑꯩ ꯂꯣꯏ ꯅꯤꯡꯁꯤꯡꯂꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ, "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯖꯔꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫
Maduda Aladinna "Well done my friend, kem khaluranu" hairaduna scientist adubu loisinaba mahaki hainabidu torami. Aladin amadi Uncle Tamir wari saraga tholaklami. Uncle Tamir na Aladin da hairami "Akoina nuclear weapon leite haina United Nations da haibadi kaikai makoina athingwa thamlibasi lokthokhibasu yai. Thaugi pothoksu ningtamna yonba yarani haina hairami. Maduda Aladin na hairami "Uncle Tamir nahak kaurabra aigi ipana siramdaida aingonda wasak sakhankhibadu wadiagi thau asi kaidongnungda yoloidabani haibadu fangfam thokpa power adu nangonda sinadagai aingonda sinakhiba matang aduda sakhiba wasak adu nang ningsingli natra" haina Aladin na Uncle Tamir da hairami. Matau asumna Aladin na makhoigi palace da halasi haina hairami. Sin asida uri ekhoina Aladin na gari dai kumdarakpada leiramliba mahaki mi singdugi maraktagi mioi amana mangonda nongmaina kapaktuna Aladin sirami. Adubu Aladin gi angakpa thausilni siriba mioidu mahaka masak manaba mahakna thadokpa mi oirami. Aladin na nongmaina paliba mioidu yengsilami amasung hairami madudi mahaka masak manaba mi amamuk thiba mathau tare maramdi nongmaina paliba mioi si masa kangkhalakhidra khangdre haina hairami. Maduda Uncle Tamir na mahak masa kangkhalaklaroi mahak sire hairami. Siriba mioi adugi manakta Aladin na changjalladuna makhuda almond maru ama pairaduna hairami madudi "Nahaki nupida fajana packing tauraba chocolate na kupa almond maru sing thingani" haina hairami. Tanja aduda Aladin na makhutta pairiba almond maru adu siraga leiraba nupadugi nongmaina pankhibai pungchai chairaba makok maraktuda almond adu tasilami. Mafamduda leiramliba mi amada Aladin na makoktagi almond adu lauthoknaba hairami. Aladin na pamlamde madudi asiba hakchang asi makhoigi imung manungda sinaba matamda karigidamakta makokta almond maru ama yauramlibano haina hanglakadaba adu madugidamak almond maru adu makoktagi lauthokhanaba haiba oirami. Matau asumna siraba mioiduda amukasu Aladin na mahaki hainabi loisinkhro haibagi ingit adu piramlaba matungda mahak thokhirami. Uncle Tamir na phone da hairami "Nakhoina onana mi adu hale asengba Aladin du oiramdrei. Ai anoba plan ama leire. Aladin ga masak manaba haibade ingadaba semdok semjin tawbada nungaigadaba ama thirasi" hairami. Masigi matungda Uncle Tamir na makhoina thiriba mi adu fanglami aduga hairiba mioi adu General Aladin gi manakta puraklami. Sakmanani haiduna purakliba nupa aduna Aladin da ipangpangna hairaklami "Nahak hameng yamna leiramgani" haina. Aladin na Uncle Tamir da hairami "Purakliba mioi si wakhal yaudaba mini karamna aigi ihut silaga thabak kay asi tawba ngamdoino." Uncle Tamir na Aladin bu gyan tahalami nupa sina tawgadaba mathau adu amasung Uncle Tamir na nupa adu Aladin manaba semdoo haina order torami. Sin asida Aladin na prithivigi fauraba mioi singa ahing yarek minaraba matungda photo kaminakhiba sing adu faglangda thelami. Photo singdugi marakta Arnold Schwarzenegger ga kaminaba photo su yaurami. Mathangi sin asi news channel amada breaking news oina hairami madudi ngaihaki mamangda UN Security Council na karigumba Admiral General Aladin na UN da masa laktuna address piradrabadi NATO na wadiagi mathakta air strike chathanaba ayaba pikhre amasung prithivigi miyamna ngairi Aladin na mathangda kari tawrakadoino si haina news channel da hairami. Mathangi sin asida Aladin na mi hatpagi game sanaringaida makhoigi nuclear program dugi matangda UN da masa laktuna hayu haina fonglakliba paw adugi matangda Uncle Tamir na General Aladin da hairami. Maduda Aladin na General sing loinama kaukhalo ai laklage hairami. General suna yauraba mifam aduda Aladin hairami UN gi gangster singna aihakpu mafamduda laktuna address piba pamlamane fare ai UN da wa nganglage makhoina amuktabu udriba mawong amada. Aladin na wa adu ngangbada UN na minute kya pi haina hanglami. Maduda Uncle Tamir na minute 8 pi hairami. Aladin na hairami pung 13 chupna wa ngangani haina. Pung 3 amadi aina hairibasi makhoina handokpasu ngamoi hairami. Matau asumna mayamda Aladin na lauthomi "Aigi potchei yomjalladuna sem saro akhoi America da chatlani" haina. Matau asumna Aladin na USA da laami. Aladin na Hotel Lancaster da lakpagi lambi da hairami America H ki pongnafam haina. Hotel yauraba tungda
Uncle Tamirna hairami, Supreme Leader, aina nahaki extra security khara ne'e hairaduna, mahaksi Mr. Clayton ni haina Aladdin da masak taklami. Mr. Clayton na Aladdin da, ayakna nangbu pung kunmari chupna ngak sen gani hairami. Masigi matungda Uncle Tamirna Aladdin da pothana ba tawro, hayeng di nahaki achauba UN da wa ngangadaba leibanina hairami. Ahingi matamni, Aladdin na tumlingai da sakhangdaba ama changlaklaga mahakpu attack tawrami. Mathangi sinda utli madudi, Aladdin si chokri amada famatlaga makoktu fi na kupsalaga leirami. Fi adu lauthoroklami, yenglubada Mr. Clayton oirami. Clayton na Aladdin da hairami, ayhaksi nangbu hanaba paisa piraga nenglakpani, adubu hatringai mamangda nangbu hana free da otpikige haina hairami. Aladdin bu otpada sizinnagadaba khulai ama Clayton na puthoroklami. Maduda Aladdin na madugi khulai adudi Saudi Arabia da yamna safe oimali haibagidamak ban tawi thingi hairami. Masigi tungda Clayton na Aladdin gi makoi adu loina setna na fandoami aduga Aladdin da hairami. Kanamtana nahakpu masak khanglaroi nakoi adu yaudраbanina. Clayton na Aladdin gi makoi adu mai thadoklami. Soibadagi mai aduna Clayton da chaklaklami. Paithorokpa mairik amana Aladdin bu pulliba thauri adu da chalaktuna talami thauri adu. Aduga Aladdin mafamdudagi nanthoraktuna chenthoroklami. Aladdin na lambi da chenthoroklami. Maduda mahakna ngasi UN da wa ngangadaba adu ningsinglaklami. Sin asida Aladdin na UN gi building manakta mi mayam leiramliba adugi marakta changlaktuna mafamduda leiramliba police amada mahak Aladdin ni wa ngangadabuduni haibada police tuna Aladdin gi makoi adu yaudrabanina masak khanglamde. Matang aduda Uncle Tamirna mamangda faduna purakhiba Aladdin ga masak mananaba seman-khiba Aladdin saba apangwa miyoi adu UN gi building tamna gari thaujin khiba adu asengba Aladdin urami amasung Tamirbu linni haiduna asengba Aladdin saurami. Asengba Aladdin thaujin khiba gari duda mahak aina yaba luchingba natte haina lausilami. Maduda mafamduda leiramliba nupi amana matung ilaktuna Aladdin laurakhiba aduga manana lausilaklami. Maduda mayam amasu lausinba aduda yausilaklami. Masigi matungda UN gi speech pibam nakanda Uncle Tamirna apangba Aladdin sabaduda ngangadaba sing adu horen Aladdin sabaduna hainaba hairami. Maduda Aladdin saba nupa aduna asengba Aladdin du karam kanda lakani hairami. Maduda Tamirna mahak nare hajilami. Aladdin saba apangwa nupa aduna UN gi General Assembly da wangang na batholakpa adu news channel amana live thadoktuna nainarami. Aladdin saba nupa aduna mahakna speech pigadaba jaga adu hendoktuna chatkhirami. UN gi manungda tawriba sing adu mapalda lehoriba asengba Aladdin amadi mayamna achauba TV amada yenglami. Asaba Aladdin aduna amuk hana speech pibam manakta lakpada stage tugi makhada tasilami. Asaba Aladdin aduna tawribadu news channel aduna kupna nainarami amasung hairami madudi Aladdin na stage ki makhada taribasina ulibasi UNC mahaki makhada leigadabani haina ulibani hairami. Asaba Aladdin aduna speech pibam da laktuna mafamduda leiramliba ising hapa achauba patra adudagi asaba Aladdin aduna ising thaklami. News channel aduna hairami glass ta ising adu haidoktana achauba patra sidagi ising thaklibasina taklibadi Aladdin na kaidongnungda nakhoigi rules ki matu inna chatloi haibasini haina news channel aduna nainarami. Mato sumna sasinaba Aladdin na UN haibagi mahuta UM hairaduna speech piba horami. UM gi matengna aihakna wadia gi anauba constitution ama semlagani. Hairiba constitution asi numit mangani gi manungda wadia gi Independence Day numita sign tawragani hairami. Constitution asina wadia dagi dictatorship loisiladuna wadia bu democracy onthoklagani hairami. Madu hairakpada manung amasung mapalda leiriba mayam adu haraurami. Adubu mapalda leiriba asengba Aladdin duna nate democracy kaidongnungda nate hairaduna Aladdin na wadia gi praja singdi namthaba pami haina lauraduna UN gi manung tamna chensilaklami. UN gi mapalda leiramliba police sing aduna Aladdin bu thinglami. Tawrakliba mawong adu ubada mapalda leiramliba miyam adu irang sagalaklami amasung chensinba hawraklami. Makhada taduna leiriba Aladdin bu mamangda lausilakpada mating panglakhiba nupi aduna
ꯑꯂꯥꯗꯤꯟꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯌꯨꯑꯦꯟꯒꯤ ꯃꯅꯨꯡꯗꯅ ꯑꯪꯀꯜ ꯇꯃꯤꯔꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯅ ꯍꯦꯛ ꯁꯥꯏꯟ ꯇꯧꯕꯒ ꯋꯥꯗꯤꯌꯥꯒꯤ ꯊꯥꯎꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯌꯣꯟꯊꯣꯛꯄꯒꯤ ꯍꯛ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯑꯦꯟꯒꯤ ꯃꯐꯝꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯂꯥꯗꯤꯟꯗ ꯅꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃꯗꯤ ꯊꯦꯡꯅꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯨꯝꯃꯤ, ꯑꯩꯅ ꯅꯪ ꯃꯁꯛ ꯈꯪꯏ꯫ ꯅꯍꯥꯛ ꯋꯥꯔꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯂꯥꯗꯤꯟꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯌꯨꯑꯦꯟꯒꯤ ꯃꯄꯥꯜꯗ ꯑꯂꯥꯗꯤꯟꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯑꯂꯥꯗꯤꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯋꯥꯗꯤꯌꯥ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯂꯥꯗꯤꯟꯒꯤ ꯃꯀꯣꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯅꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯃꯤꯡ ꯖꯣꯏ ꯀꯧꯏ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯑꯂꯥꯗꯤꯟ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯂꯥ ꯁꯟ ꯑꯣꯏꯅ ꯍꯥꯏꯖꯤꯟꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯑꯦꯂꯤꯁꯟ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯥꯅꯤ, ꯑꯦꯂꯤꯁꯟ ꯍꯥꯏꯕꯅꯤ ꯍꯥꯏꯖꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯁꯥꯏꯟꯕꯣꯔꯗ ꯑꯃꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯥꯏꯟꯕꯣꯔꯗꯇꯨꯗ ꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯃꯤꯡꯁꯤ ꯕꯔꯒꯔꯁ ꯀꯧꯏ ꯍꯥꯏꯖꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯖꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯦꯂꯤꯁꯟ ꯕꯔꯒꯔꯁ ꯅꯍꯥꯛꯀ ꯊꯦꯡꯅꯕꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯒꯤ ꯗꯨꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯖꯥꯠ ꯀꯨꯆꯨ ꯈꯦꯟꯅꯕ ꯊꯝꯕ ꯅꯝꯊꯕꯤꯕ ꯁꯤꯡꯒꯤ ꯃꯥꯌꯣꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯆꯂꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯅ ꯖꯣꯏꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯏꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯗꯨꯀꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯉꯥꯛꯇꯅꯤ꯫ ꯋꯥꯗꯤꯌꯥꯁꯨ ꯀꯨꯏꯔꯔꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯜꯂꯛꯄ ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯈꯤ꯫ ꯗꯨꯀꯥꯟꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯐꯖꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯒꯥꯔꯗꯦꯟ ꯂꯩ ꯍꯥꯏꯅ ꯖꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯏꯅ ꯗꯨꯀꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯂꯥꯗꯤꯟꯅ ꯕꯣꯔꯤꯡ ꯆꯨꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯨꯀꯥꯟꯁꯤꯗ ꯑꯦꯁꯣꯜ ꯔꯥꯏꯐꯜ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯖꯣꯏ ꯆꯃꯝꯅꯔꯝꯃꯤ ꯑꯗꯨꯒ ꯑꯦꯂꯤꯁꯟ ꯍꯥꯏꯕꯗꯤ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯐ꯭ꯌꯨꯖꯤ ꯉꯥꯛꯇꯅꯤ ꯅꯍꯥꯛ ꯇꯧꯅ ꯍꯥꯏꯅ ꯖꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯗꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯃꯤꯒꯩꯗ ꯑꯗꯨꯝ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯗ ꯑꯂꯥꯗꯤꯟꯅ ꯍꯪꯂꯝꯃꯤ, ꯆꯥꯏꯜꯗ ꯁꯣꯜꯖꯔ ꯍꯥꯏꯕꯗꯤ ꯑꯉꯥꯡꯒꯤ ꯂꯥꯟꯃꯤ 100 ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯍꯪꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯖꯣꯏꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯂꯦꯞꯄ ꯇꯥꯏ ꯍꯥꯏꯅ ꯖꯣꯏꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯒꯩ ꯑꯂꯥꯗꯤꯟꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯪꯀꯜ ꯇꯃꯤꯔꯅ ꯃꯃꯥꯡꯗ ꯑꯂꯥꯗꯤꯟꯒꯤ ꯃꯀꯣꯏ ꯑꯗꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯃꯩ ꯆꯥꯛꯂꯛꯇꯨꯅ ꯃꯐꯝꯗꯨ ꯄꯨꯂꯞ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯪꯀꯜ ꯇꯃꯤꯔꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯑꯂꯥꯗꯤꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ꯫ ꯁꯤꯟ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯂꯥꯗꯤꯟꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯦꯗꯃꯤꯔꯦꯜ ꯖꯦꯅꯔꯦꯜ ꯑꯂꯥꯗꯤꯟꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ ꯑꯃꯁꯨꯡ ꯆꯪꯍꯜꯂꯛꯈꯤꯗꯦ꯫ ꯑꯂꯥꯗꯤꯟꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯃꯤ ꯍꯥꯠꯄꯒꯤ lupa ꯀꯌꯥ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯂꯥꯗꯤꯟ ꯀꯉꯥꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯌꯦꯡꯂꯗꯨꯅ ꯃꯇꯣꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕꯗꯪꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯗꯕꯗꯨꯅ ꯍꯥꯠꯇꯣꯛꯄꯗꯪꯅꯤ꯫ ꯑꯐꯕ ꯃꯤꯗ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕ ꯍꯥꯏꯅ ꯑꯂꯥꯗꯤꯟꯅ ꯃꯇꯣꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯛꯄꯗ ꯅꯥꯗꯥꯜ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯅꯥꯗꯥꯜꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯃꯗꯨꯗ ꯑꯂꯥꯗꯤꯟꯁꯨ ꯆꯪꯂꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨ ꯑꯂꯥꯗꯤꯟꯕꯨ ꯌꯥꯗꯕ ꯑꯂꯥꯗꯤꯟꯅ ꯂꯣꯏꯁꯟꯈ꯭ꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯈꯤꯕ ꯋꯥꯔꯗꯤꯌꯟꯁꯤꯡꯅ ꯆꯂꯥꯏꯕ ꯍꯣꯇꯦꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨ ꯑꯂꯥꯗꯤꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯒꯤꯁꯨ ꯄꯨꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ
nahak masak ukhigum tawre haina hairami. Aladin da hairaiba nupa adu Aladin na loisinkhro haina ingit tawkhiba nupa ama oirami. Aladin na uramkhiroi ai mafam asidai chatlage haina hairami. Nupa aduna hairami nahakna Aladin bu yadraba amasung afaba chinjak chaba pamlabadi mafam asida changu haina hairami. Aladin na manungda changlakpada nupa ama urami maduda Aladin na haukraba ama ningsinglaklammi. Hairiba nupa aduna sanaba achapot ama packet-tagi haidorokpada packet manungda yauramba angangi sanapot ama taraklammi. Aladin na madu ubada nupa adubu loisinkhro haina ingit pirami. Hotel aduda hairiba nupa aduna pairamliba sansa adu ubada Aladin amok ningsinglaklammi. Mamangaida Aladin na mahaki leiba manakta san ama leirami. San aduna khonglammi. Maduda Aladin na san adubu loisinkhro haina ingit pirami. Mataw asumna Aladin bu hotel adugi manungda famallammi. Hotel dugi nupa aduna Aladin da nahaki naming kari kawi haina hanglammi. Aladin na mahaki makholdu khitang chawkhaladuna Ellison Burgers kawi haina hairami. Maduda nupa aduna ming adu sasinabani nahaki asingba maming hayu haina hairami. Aladin na thelamba amada yenglammi aduga makhol adu chawtakna ladies washroom haina haijillammi. Maduda hotel gi nupa aduna adudi nahaki naming asi ada theliba ladies washroom gi maminga manare sinine. Nahaki naming adu sasinaba namingni nahaki asengba naming adu hayu ai taningi mayamsu taningi haina Aladin da hairami. Madu hairakpada hotel duda leiramliba mayam adu Aladin da yenglaklammi. Aladin na signboard amada amuk yengladuna mahaki maming asi employees must wasan haina haijinki. Nupa aduna amuk adusu asaba mamingni asengba maming adu hairau haina Aladin da hairami. Aladin na amuk signboard amada yenglammi aduga mahaki maming asi Max Imu Occupant CU 120 haina amuk haijilli. Madu tabada hotel dugi nupa aduna mingdabu number yaubra nahak kanano Aladin gi mira haina khon kanlamna hanglaklammi. Aladin na natte hairami. Maduda nupa aduna mani mahak Aladin ni makoi yaudabani haina mayam duda hairami. Maduda mayam adu omsilaklammi. Hotel gi thong adusu lonsilammi. Aladin bu mayam changdana faba punba hauraklammi. Tanja aduda Nadal changlaklammi. Aduga Aladin si isam chamba mahaki cousin ni haina mayam duda hairami. Mataw asumna irang adu nemthaki. Nadal na Aladin da nahak mafam asida mataw karamna leiramlibano aduga nahaki nakoidi kadaida chatkre haina hanglammi. Aladin na wari adu liraba matungda Nadal da hairami nahak mataw karamna hinglamlibano haina hanglammi. Maduda Nadal na aihak hingbasi nang khangdra haina hairami. Nahakna loisinkhro haina ingit pikhiba mipung khudimak hingli akhoi loinamak mafam asida Little Wadia hairiba jaga asida lei haina Aladin da hairami. Nadal na makha taraduna akhoi bu hatkadaba loisingadaba nupa adu nahakpu yadaba mi amani aduna akhoi loinamak hingli haina Aladin da hairami. Mataw asumna Aladin na Nadal da mahakpu mating pangu haina hairami. Maduda Nadal na mahakpu amuk hanna nuclear research ki makok ohenduna saba loisinkhidaba bom adu saba loisinge hairaduna mahakna hairibasi yarabadi nahaki mating pange haina Aladin da hairami. Aladin na wafam adu yarami. Sin asida Uncle Tamirna press conference amada hairami. Supreme Leader Aladin gi mahut siladuna Wadian Constitution adu numit humni gi manungda sign tawragani haina press conference adu da lauthoami. Sin asidana amuk asaba Aladin na leigadabu hotel adugi manakta mayamna leiriba jaga aduda Aladin amadi Nadal laklammi. Tanja aduda Joy su hotel aduda catering service tawnabagi ayaba fanglaba matungda mafam duda leiramba mi amaga wa tanarami. Joy ga wa tanaramliba nupa aduna hotel manung sida sange hairabadi base adu thadukanu maduna security pass ni haina Joy da hairami. Makhoi ani na ngangnariba sing adu Aladin amadi Nadal na tarami. Aladin na Nadal da hairami. Masigi nupi asi ai khangi mahakna aibu thabak tawnaba pige haina offer pirami haina Nadal da hairami. Maduda Nadal na nupi duna thabak tawnabagi offer piramba adu thabak adu tawruro maramdi hotel asida sange hairabadi security pass adu mathau tai amasung nupi sigi team na hotel sida catering service piba matamda nahaksu team duda yauduna hotel manungda changba yarani haina Aladin da hairami. Nahakna nupi sigi manakta thabak tawringaida aihakna nahaki nakoi amasung nahakna set chagadaba sing adu thaurang tawduna thamge haina Nadal na Aladin da hairami.
ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯅ ꯖꯣꯌꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ, ꯖꯦꯅꯦꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯅ" ꯍꯥꯏꯅ ꯖꯣꯌꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯌꯤꯅ, "ꯅꯍꯥꯛ ꯃꯦꯅꯦꯖꯔ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ, ꯃꯦꯅꯦꯖꯔꯗꯤ ꯑꯩꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯣꯏꯕ ꯌꯥꯅꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯕꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯥꯒꯤꯁꯤꯡ ꯑꯁꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟ ꯊꯕꯛ ꯍꯧꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯗꯨꯀꯥꯟꯗꯨꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯂꯥꯗꯤꯟꯗ ꯀꯥ ꯍꯦꯟꯅ ꯑꯣꯔꯗꯔ ꯇꯧꯁꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯋꯥꯁꯔꯨꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯔꯗꯨꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯑꯂꯥꯗꯤꯟꯅ ꯅꯝꯐꯨꯗ ꯆꯤꯡꯊꯣꯛꯑꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯑꯝꯃꯤ꯫ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡ ꯑꯃ ꯑꯂꯥꯗꯤꯟꯅ ꯏꯟꯊꯨꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯅꯗꯥꯜꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯒꯤ ꯑꯀꯣꯏꯕ ꯌꯦꯡꯊꯣꯛꯅꯕ ꯂꯝꯕꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯅꯗꯥꯜ ꯍꯦꯂꯤꯀꯣꯞꯇꯔ ꯇꯨꯔ ꯆꯠꯇꯨꯅ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯗꯥꯜꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯝ ꯆꯝꯕ ꯑꯃꯦꯔꯤꯀꯥꯟ ꯇꯨꯔꯤꯁ ꯁꯥꯒꯗꯕꯅꯤ, ꯃꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ" ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ "ꯃꯤꯅ ꯆꯤꯡꯅꯈꯤꯕ ꯌꯥꯕ ꯀꯩꯝꯇ ꯇꯧꯒꯅꯨ" ꯍꯥꯏꯅ ꯅꯗꯥꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ, "ꯀꯩꯝꯇ ꯈꯟꯒꯅꯨ, ꯑꯩꯍꯥꯛ ꯋꯥꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯑꯦꯛꯇꯔꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟ, ꯅꯗꯥꯜ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯨꯔ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯗ ꯅꯗꯥꯜ ꯑꯃꯗꯤ ꯑꯂꯥꯗꯤꯟꯅ ꯏꯪꯂꯤꯁ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯏꯆꯝ ꯆꯝꯅ ꯁꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯍꯥꯏꯖꯦꯛ ꯇꯧꯗꯨꯅ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯃꯥꯟꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔ ꯑꯅꯤꯗꯨꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯅꯗꯥꯜ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯌꯤꯅ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯖꯣꯌꯤꯅ ꯑꯦꯂꯤꯁꯟ ꯕꯔꯒꯔꯁ ꯍꯥꯏꯕꯗꯤ ꯑꯂꯥꯗꯤꯟꯕꯨ ꯂꯥꯟꯅ ꯐꯥꯖꯤꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯇꯥꯔꯝꯃꯤ ꯖꯣꯌꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯨꯂꯤꯁꯁꯤꯡꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯁꯨꯡ ꯑꯂꯥꯗꯤꯟꯅ ꯖꯣꯌꯤꯕꯨ ꯄꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯚꯥꯞ ꯇꯥꯅꯔꯨꯗꯕꯗꯒꯤ ꯅꯗꯥꯜ ꯑꯃꯗꯤ ꯑꯂꯥꯗꯤꯟ ꯄꯨꯂꯤꯁꯅ ꯐꯥꯔꯨꯕ ꯑꯗꯨ ꯄꯥꯎ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯑꯪꯀꯜ ꯇꯃꯤꯔꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯇꯃꯤꯔꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯗ ꯄꯥꯎ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯄꯨꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯖꯣꯌꯤꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯗꯥꯜ ꯑꯃꯗꯤ ꯑꯂꯥꯗꯤꯟ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟꯗꯨꯗ ꯂꯩꯔꯤꯕ ꯑꯂꯥꯗꯤꯟꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯔꯛꯄꯗ ꯑꯂꯥꯗꯤꯟꯅ ꯍꯧꯒꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯪꯀꯜ ꯇꯃꯤꯔꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯏꯇ꯭ꯔꯥꯅ ꯑꯂꯥꯗꯤꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯏꯇ꯭ꯔꯥ ꯑꯃꯗꯤ ꯑꯂꯥꯗꯤꯟ ꯗꯨꯀꯥꯟ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯒꯩ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯑꯂꯥꯗꯤꯟꯅ ꯉꯝꯂꯝꯈꯤ꯫ ꯁꯤꯟ ꯑꯁꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯖꯣꯌꯤꯅ ꯉꯔꯥꯡ ꯁꯦꯝꯃꯝꯕ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯄꯨꯅꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯗꯨꯀꯥꯟꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯆꯈꯥꯏꯔꯝꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯑꯂꯥꯗꯤꯟꯅ ꯁꯦꯡꯗꯣꯛꯂꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯦꯡꯁꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯌꯤꯒꯤ ꯇꯤꯝꯅ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯇꯧꯒꯗꯕ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟꯗ ꯅꯗꯥꯜꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯂꯥꯗꯤꯟꯒ ꯆꯥꯟꯅꯒꯗꯕ ꯃꯀꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯃꯀꯣꯏ ꯑꯗꯨ ꯃꯤꯒꯤ ꯑꯁꯦꯡꯕ ꯃꯀꯣꯏ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯗꯥꯜ ꯑꯃꯗꯤ ꯑꯂꯥꯗꯤꯟꯅ ꯃꯤ ꯑꯁꯤꯕ ꯑꯃꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯀꯣꯏ ꯑꯗꯨ ꯑꯂꯥꯗꯤꯟꯒ ꯆꯥꯟꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯂꯩ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯅꯗꯥꯜꯗ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒꯨꯝꯂꯕ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯂꯩꯁꯤꯡ ꯑꯁꯤ ꯖꯣꯌꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯣꯔꯗ ꯇꯣꯉꯥꯟꯕ ꯂꯩꯒꯤ ꯁꯦꯛꯁꯟ ꯑꯃ ꯍꯥꯡꯗꯣꯛꯄ ꯄꯥꯝꯃꯤ" ꯍꯥꯏꯅ ꯅꯗꯥꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯗꯥꯜꯅ, "ꯖꯣꯌꯤꯒꯤ ꯃꯃꯤꯡ ꯑꯁꯤ 5ꯔꯛ ꯁꯨꯔꯦ ꯅꯪꯅ ꯉꯁꯤ ꯄꯟꯕ, ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯗꯥꯜꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯥꯏꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯦ, ꯅꯍꯥꯛ ꯅꯨꯄꯤ ꯑꯁꯤꯗ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯉꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯅꯗꯥꯜꯅ ꯋꯥꯔꯤ ꯁꯥꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ "ꯅꯈꯣꯏ ꯑꯁꯤꯕꯁꯤꯒ ꯈꯪꯅꯕ ꯃꯃꯥꯟꯅꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯗꯥꯜꯅ, "ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯐꯥꯎꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯂꯥꯛꯄꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯅꯗꯥꯜ ꯑꯁꯤꯕ ꯊꯝꯃꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯤꯕ ꯊꯝꯃꯤꯕ ꯖꯒꯥ ꯑꯁꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯂꯥꯗꯤꯟꯅ ꯑꯁꯤꯕ ꯊꯝꯃꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯅꯗꯥꯜꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯁꯤꯕ ꯃꯅꯥꯛꯇꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯑꯂꯥꯗꯤꯟꯅ ꯅꯗꯥꯜꯗ ꯄ꯭ꯂꯥꯟ ꯕꯤ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯗꯥꯜꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯂꯗꯨꯅ ꯃꯈꯨꯠꯇ ꯀꯛꯂꯛꯂꯤꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯅꯗꯥꯜ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯂꯥꯗꯤꯟꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯗꯥꯜꯗ ꯂꯛꯅꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩꯗ ꯖꯣꯌꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗꯩ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯀꯤ ꯀꯟꯇ꯭ꯔꯦꯛ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯦ꯫ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯑꯗꯨ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯇꯝꯃꯝꯃꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯑꯂꯥꯗꯤꯟꯅ ꯃꯃꯥꯡꯗ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯖꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯖꯣꯌꯤꯅ ꯅꯨꯄꯤ ꯑꯃꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯉꯥꯡ ꯎꯅꯕ ꯑꯃꯗ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯖꯣꯌꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯃꯁꯨꯡ ꯑꯂꯥꯗꯤꯟ ꯑꯃꯗꯤ ꯖꯣꯌꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯂꯥꯗꯤꯟꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄ ꯃꯀꯣꯏ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯑꯦꯗꯃꯤꯔꯦꯜ ꯖꯦꯅꯔꯦꯜ ꯑꯂꯥꯗꯤꯟꯅꯤ ꯍꯥꯏꯅ ꯖꯣꯌꯤꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯈꯪꯂꯛꯄꯗ ꯖꯣꯌꯤꯅ ꯃꯉꯣꯟꯗ ꯃꯤꯅꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯄꯤꯅꯕꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯌꯤꯅ ꯑꯂꯥꯗꯤꯟꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯩ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯅ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯖꯣꯌꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟꯅ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯈꯤꯟꯕ ꯑꯆꯧꯕ ꯇꯤꯚꯤ ꯑꯃꯗ ꯋꯥꯗꯤꯌꯥꯗ ꯑꯂꯥꯗꯤꯟꯅ ꯄꯥꯟꯕ ꯗꯤꯛꯇꯦꯇꯔꯁꯤꯞꯀꯤ ꯂꯩꯉꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕꯒꯤ ꯏꯪꯒꯤꯠ ꯄꯤꯕ ꯑꯣꯏꯅ ꯋꯥꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯂꯥꯗꯤꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯏꯟꯊꯨꯈꯤꯕ ꯑꯗꯨ ꯑꯂꯥꯗꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯇꯤꯚꯤ ꯑꯗꯨꯗ ꯋꯥꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯂꯥꯗꯤꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯇꯧꯕ ꯑꯗꯨ ꯎꯔꯨꯕꯗ ꯑꯂꯥꯗꯤꯟ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯊꯣꯡ ꯑꯃꯗꯒꯤ ꯃꯈꯥꯗ ꯆꯣꯡꯗꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯗꯥꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛ ꯁꯤꯖꯔꯒꯦ, ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯅꯗꯥꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯗꯥꯜꯅ ꯑꯂꯥꯗꯤꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯗꯨꯅ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯨ ꯍꯥꯏꯅ ꯑꯂꯥꯗꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯗꯥꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯕꯗꯤ ꯐ꯭ꯔꯤ ꯄ꯭ꯔꯦꯁ, ꯋꯨꯃꯦꯟꯁ ꯔꯥꯏꯠ, ꯁꯤꯚꯤꯜ ꯔꯥꯏꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯐꯥꯎꯕ ꯗꯤꯛꯇꯦꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯅꯝꯊꯗꯨꯅ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯂꯥꯎꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯁꯥꯁꯤꯟꯅꯕ ꯖꯦꯅꯔꯦꯜ ꯑꯂꯥꯗꯤꯟꯅ ꯋꯥꯗꯤꯌꯥꯒꯤ ꯑꯅꯧꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯁꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯗꯤꯌꯥꯒꯤ ꯑꯅꯧꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯜꯂꯒꯗꯕ ꯑꯗꯨ ꯃꯤꯠꯌꯦꯡ ꯇꯥꯅꯕꯒꯤꯗꯃꯛ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜ ꯑꯗꯨ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯅꯗꯥꯜꯒꯤ ꯃꯇꯦꯡꯅ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯅ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯒ ꯊꯪꯅꯅ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯂꯩꯗꯨꯅ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯆꯪꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯂꯦꯟꯀꯦꯁꯇꯔ ꯍꯣꯇꯦꯜꯗ ꯊꯧꯔꯤ ꯇꯤꯡꯂꯗꯨꯅ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯗꯨꯅ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟꯗ ꯅꯣꯡꯃꯩꯅ ꯅꯝꯃꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟ ꯑꯗꯨ ꯎꯕꯗ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟ ꯑꯗꯨꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯅ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯑꯪꯀꯜ ꯇꯃꯤꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯗꯨꯅ ꯑꯄꯪꯕ ꯑꯂꯥꯗꯤꯟ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯇꯃꯤꯔꯅ ꯑꯂꯥꯗꯤꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯑꯂꯥꯗꯤꯟꯅꯤ ꯍꯥꯏꯅ ꯇꯃꯤꯔꯅ ꯈꯜꯂꯝꯃꯤ꯫ ꯇꯃꯤꯔꯅ ꯑꯂꯥꯗꯤꯟꯗ ꯃꯇꯝ ꯌꯧꯔꯦ ꯊꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯂꯥꯗꯤꯟꯅ ꯑꯄꯪꯕ ꯑꯂꯥꯗꯤꯟ ꯑꯗꯨ ꯁꯥꯔꯗꯨꯅ ꯑꯩꯍꯥꯛ ꯍꯥꯃꯦꯡ ꯄꯥꯝꯃꯤ, ꯑꯩꯍꯥꯛ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯇꯃꯤꯔꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯥꯏꯟ ꯇꯧꯅꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯋꯥꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯔꯥꯎꯔꯗꯨꯅ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯃꯤꯔꯅ ꯑꯂꯥꯗꯤꯟꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯑꯂꯥꯗꯤꯟꯅ ꯁꯦꯒꯥꯏꯒꯦ ꯇꯧꯔꯛꯄꯗ ꯇꯃꯤꯔꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯂꯥꯗꯤꯟꯁꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯤ, ꯑꯁꯦꯡꯕ ꯑꯂꯥꯗꯤꯟ ꯅꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫
ꯃꯁꯤꯗ ꯑꯂꯥꯗꯤꯟꯅ ꯅꯠꯇꯦ ꯑꯩ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯅꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕꯅꯤ, ꯑꯩꯒꯤ ꯀꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯀꯤ ꯍꯥꯞꯆꯤꯜꯂꯛꯄ ꯃꯀꯣꯏ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯎꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯤꯟꯅ ꯃꯍꯨ ꯆꯦꯟꯕ ꯇꯃꯤꯔ ꯑꯁꯤ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯇꯃꯤꯔ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯁꯥꯏꯟ ꯇꯧꯒꯗꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ, ꯑꯣꯏꯜ ꯀꯝꯄꯅꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟ ꯏꯟꯇꯔꯦꯁꯁꯤꯡꯒꯤ ꯂꯥꯏꯁꯦꯟꯁꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯗꯤꯌꯥꯕꯨ ꯃꯥꯡ ꯇꯥꯛꯍꯟꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯤꯌꯥꯗꯤ ꯃꯍꯥꯛꯅ ꯄꯥꯟꯕ ꯗꯤꯛꯇꯦꯇꯔꯁꯤꯞ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯁꯦꯒꯥꯏꯕ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯗꯥꯜꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯗꯤꯛꯇꯦꯇꯔꯕꯨ ꯌꯥꯝꯅ ꯌꯦꯛꯅꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯅꯤ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯗꯤ ꯂꯣꯏꯁꯟꯕ ꯅꯥꯏꯗꯕꯤꯗ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩ, ꯀꯥꯟꯅꯗꯕ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃꯗ ꯇꯥꯔꯒ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯂꯥꯗꯤꯟꯅ ꯖꯣꯌꯤꯕꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ, ꯑꯁꯦꯡꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯕꯨꯅꯤ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯋꯥꯗꯤꯌꯥꯒꯤ ꯃꯤꯍꯨꯠ ꯈꯟꯕꯗꯨꯕꯨꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯑꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯧꯅ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯖꯣꯌꯤꯅ ꯑꯂꯥꯗꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯂꯥꯗꯤꯟꯅ ꯖꯣꯌꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯍꯜꯂꯒꯅꯤ, ꯅꯠꯇꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯖꯣꯌꯤꯗ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯃꯤꯔꯅ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯃꯨꯜꯂꯗꯨꯅ ꯑꯂꯥꯗꯤꯟꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯂꯥꯗꯤꯟꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟꯗ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟ ꯑꯗꯨꯗ ꯅꯍꯥꯛ ꯁꯤꯔꯕ ꯑꯩꯕꯨ ꯀꯟꯕꯗ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯁꯤꯟꯅꯕ ꯑꯂꯥꯗꯤꯟ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯐꯖꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯅ ꯍꯪꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯐ꯭ꯔꯤ ꯏꯂꯦꯛꯁꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯗꯃꯤꯔꯦꯜ ꯖꯦꯅꯔꯦꯜ ꯑꯂꯥꯗꯤꯟꯅ ꯚꯣꯠ 98.8% ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄꯥꯎ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯗꯃꯤꯔꯦꯜ ꯖꯦꯅꯔꯦꯜ ꯑꯂꯥꯗꯤꯟꯒ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯨꯄꯤ ꯖꯣꯌꯤꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯌꯤꯅ ꯃꯈꯥꯗ ꯊꯝꯃꯝꯕ ꯒ꯭ꯂꯥꯁ ꯑꯃ ꯃꯈꯣꯡꯅ ꯅꯦꯠꯈꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯀꯔꯤꯒꯤꯗꯃꯛ ꯒ꯭ꯂꯥꯁ ꯑꯗꯨ ꯅꯦꯠꯈꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯌꯤꯅ ꯃꯍꯥꯛ ꯑꯁꯤ ꯖꯨꯋꯤꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯖꯣꯌꯤꯅ ꯅꯍꯥꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯂꯥꯗꯤꯟꯒꯤ ꯍꯩꯅꯕꯤ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯄꯤꯔꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯨꯚꯤꯁ ꯔꯤꯚꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕꯗ